YAMNA ing tapna khongjang changshinjaba nupi angang MAHEIROI singda AHENBA action CHATHAKHIBA Central Force ke personnel sing Numit Manga Nigi Manungda action Loukhatkadabani lon KHARA YENTHOKLAGA TANGDU LEITABA HANJILLAKLE HAINA LEINGAK LAORIBA ase ANGAKPA PHAO HAINA THAWAI MIREL ge MAIKEI PHONGDORAKLI hiram asi kamari leidena ngase singjamai thong wangma baigebachi laikai da leiba lup asi office ta pangthokhiba pau ge mifam amada THAWAI MIREL women's wing ge convener Sujata Thokchom na hai Hayeng THAWAI MIREL gi thomi sing Manipur gi governor unana ba khona kani hauzik lamda masida thokliba irang security force na khongjang loi sing da chathariba ahenba thawong thiba khangdana leiriba MAHEIROI ani gi THAWAI yaudraba hakchang national highway sing da khulai paiba sing na chathariba senkhai thumphai amadi ngarang sabung khokta thokiba irang aduda Indian army gi personnel sing na dupi sing na phukhiba paumi sing na mathau tawbada athingba pikhiba asina chingbai hiram kaya gi matangda governor unaduna wari sanagani hainasu bahangna makha takhe Hauzik seng na habada moina pamobodi akoi gi sarviren ma masabokta numini ni humni le heninge moidi torbung se pithokhrabra habagi wakhalda madubok yongda khoi da penda bo phongdoi thaja bidraga so khoi na media da puchota da bagi wani aduga mokhoi akoi ge wai sanaba khoi sada proof loi leijai akoi chasu chatkini ngamda bo khonaraga khoi gi madam khoi gi huji ki governor ori basi su khoi request tau ge na ngasi mak se khona bani adubu ma ngasi sumain tawre haire adubu hayem mokki manung da ma unaraga amutang visit puge haba wakhal su akoi women bing imam side gi leijai aduna hujiki angang sing gi uniform da tawkhiba viral gi oikhiba video do adugi hujiki regiment kangu do athoba matam da mois punishment piu haba potune khoina huji thamjari kari gumban me mangani manung da pi draga di hena akai bak phireba se oira ani haba duni